aduga mi siba khudingi thogdok thokpa khudingi NIA da sinai na haibiba Manipur gi government laitabra Manipur government gi mathoni NIA da sinadrasu Manipur government na thijal humjan biba aduga miyam na pamiba demand singje miyam da khangan biba information pibiba pamjai siga mari laina ngasi akoina Khurai Lamlong Yaipha Lamjing Nupi Lup ki akoi Meira Paibi Ema mayam akoina ngasi thoise lambi surokta akoi mayam na thoisi trong lau gi thogdoka mari laina na toten shutdown numi mangani gi lauthoki besi ngasi aroiba numit phaw akoina saruk yajabani asengba justice phangnabagi damakta akoi mayam na matungda su amu trong lau gi thogdok sumaina thoglaktanaba akoi mayam da sugumba mayam che yamna nungaite yamna pende trong lau gi mama gi matha nungda lairiba taibang che kari no khangdiba ngang ani sibu kuki terrorist singna hatopire hatoklaba matung sida isa isu mayam amana center force sing sida noi laina noina ngapi senbida badagi ngasi angang singje sumaina mama gi matha nungda lairiba kaimta khangjada bangang singje noina tawriba natra na hochan bada muk isa hum amaju mathwai thagre sumaina 23 me tang ahum dagi ngasi bausi sumaina sum nongma gi sok tang chu auba na tang na hoba si dang si auba mangja batoiba khulai chu paijada ba maitai mi cham parjada kuki terrorist singna landarak padagi ngasi bauda khoina laingak ama laina akoina ngasi bau tanariba justice asengba achumba akoina tanariba miyamna pamiba che ama bau solution ama bau su ngasi bauda phangba ngamdri sumaina matung tana amuhanna thoklak tanaba na akoi mayamna ngasi gi toten shutdown numi mangani gi se saruk yabani ngasi aroiba numini mangani suba numini hariba sisu akoi ngasi bauda asengba justice karino information ama bau phangde hana su chahi ahum hena sumaina leire aduna matung da su sugumba thogdok singje aigi cha da su amanga adungai mi atopagi ma cha da su adungai akoi mayam da sugumba thogdok singje amu hana thoktana ba akoina saruk yabani aduga sumaina sum tawgada boiradi Manipur da lairiba micham baza sansat khudingmak na akoi mayam changlaga sugumba thabak se amu hana tawhanbi ga nu na ngasi gi paliba laingak sida akoi asengba asumba khangningi aduga asengba mi hatpa sing puthokpiu miyamna pami base interrogation tawraga mi hatpa sing do puthokpiba aduga mi siba khudingi SKCR piraga loisangiba aduga mi siba khudingi thogdok thokpa khudingi NIA da sinai na haibiba Manipur gi government laitabra Manipur government gi mathoni NIA da sinadrasu Manipur government na thijal humjan biba aduga miyamna pamiba demand singje miyam da khangan biba information pibiba pamjai siga mari laina ngasi akoina sugumba thogdok siga amu hanna miyam da thoktanaba na akoi mayam na tawbani puri mana manipur gi sakta manipur gi sakta long live manipur long live manipur